Manipur ki erang asi loishinba ki mahutta India lengak na yengduna leiraga mikhal pangthoknaba thorang tawriba si wangjing apunba Meira paibee amadi kaidem bikho apunba Meira paibee anina yaningdaba fongdoktuna lakliba mikhal asida vote thadararoi haina warip lokre ngarang numidang Meira paibee singna wakat khongjang jangshinduna India lenga ki khutne ki lal loishindriba fawa aikhoi mikhal saruk yaroi haina lambi da thoktuna rally chatuna kholau ke halauki wangjing hairok lamkhaida wangjing apunba Meira paibee singna amadi kaidem bikhok apunba Meira paibee loop nasu kaidem bikhok mayai lekai laibung manakta khongjang jangshinki khongjang changkhibi Meira paibee singna haikibada India lengakna Manipur gi erang asi kari amata thausadaba asi yadingde erang asi chahi pharakadore lanjainariba sing makhoi ki mayumda hanjinaba lengakna sindri lana sina maram oiraga khul ngakchariba tampaki chilinau singbu koiti thiduna Phaba-punbana asina erang asigi waroisin purakpa ngamloi lanjaina duna leiriba miyoi lising kaya asigi punsida tangdu leita daba purakchuba fawa wangjing apunba Meira paibee taranipan suba lok sabha mikhalasida saruk yafam thokte haina fongdokhi mayamna vote kidamakani haidina sarkar sina tawriba se lok sabha gi election ase ekhoi mayamna yajaningti haiba holaudu launaba kidamakta ngasi punjabane tang ahum machitagi ngasi bawsida thorakdiba erang asida rilikenda leiriba isa singsigi mayum da hanjanbina naba Karimba mai gi maram da hanjan bina naba sarkar na miyeng sangbiu haibisu karigumta sangbiba leite khunga iba isin naw singju moina masi gi phadana thokhalaiba mayam masida aikhoi di ngasi bawsida tumba chaba khangdana ahing yarektana leiribane masida ida moina vote kidamakta ne na haidana langkhalaiba mayam je aikhoi ta sengna yajaningde